Matam Jaringaida Mitop Kandok Hodaba Taragade, Tunggi Meerol Kanba Ngamloi Haibasi, Langakna Kantaba Matam Oire Haina, Campaign for Just and Fair Delimitation Gikon Bana, Jitendra Ningombana Fondo Krei, Wafamasi IYC Nungai, SYPO Nungai Makalaikai, UYC Nungai Kunau, Pseudo Ningfi, Kongwal Nungai Amadi, JFD na Silaga, Nungai Community Hall the Bangtokiba, Miami Mifam Amadam Hana Fondo Kibane. State asida lengakna census ki thabak paikhatba horaklabadi miyamna lawgadaba thaudangi matangda pangthokiba mifam aduga mari leinana Jitendra Ningombana hai lengak asina mitop khandokpa pamlabasu mitop khandoknabagi thabakti pangthokpa udri mikok thivana lamdam aduda leiriba migi masing khangdoklaba tungda mising adu yenglaga chawkhat thaurangi oiba chakthung pitharakadoribane State asida kumja listing amaga chamapan mari futara mathoida pangthokiba mikok thiba duda chingi mafam kharada phibamga chanada bamongda missing ka hena hangatpagi report fangkiba aduna takpadi lamdam asida kanglon kaina mapal lamdagi changlakpa mioi kaya mikok thibda yawkhre takpani asiguma phibam ase makha tana thoktanaba mitop khandoklaba matung census ki thabak chathabiu haibane masida lengak asina miyamna taliba demand tabidaba haibase angakpa poi Kumja listing amaga chamapan humfudagi kumja listing ani taramapan fauba gi manungda masak khangdaba khul kaya hengal amle khanglaba fauba state lengak na karigi yengduna leiribano masing thingamdraba khul kaya hengalakpa haibase masak khangdaba mioi kaya changlaktuna leire haibagi khudam amani haina mahangna phongdokhi mahangna makhata na hai mitopna khulingba leibak ama oiraklaba lamdam masik kanna bhonabada aikhoi pumna makki thodang lei mitop Kandok na bahon na bahay basi civil society organization sing tagi mathaura. Masida lengak asigi di saruk yaudabra census tawdringay mangoy na NRC update tawgadabani haiba sida lamdam masigi mipung kuding magna yafam thoi haina mahang na makata ki. Bihar ba state aduda adugum mi mayamam yawler meba. Mito me aza kanba chi sang su yawa kada digi Nepal digi kada digi ato to jaga digi haiba mi mayam sing do madu kada thambage khangdeba. Kantok buwani ko maji India masa mo uramdre mamingi panjalame ko mamingi panjalame kantok bugi ma elkilo kantok buwani ma leji leriye ba ma deport to bungam ba adu deport to busi kanan to gudi haba matamda foreigner act ina musuleriye ba immigrant and the tribunal act haidana matang pass ori India government na India khoina haise lo da ngatni ko akhoi high badal yahoo dagasu mind the lady mind the lady na akhoi lu di akhoi lu khangmala ti we are not lawyer